ngasi September tang mari tha tara lising ani ga kun ga manga irai numit asida Creative Eye Presentations channel asi saphung jakhiba tha ama mapung pharakpa asigi damak channel asibu support pibiriba viewers khudingmakpu ahanba maktada ikai khumnabaga loinana yaifa mangal pijari loinana makha tana channel asina matamgi oiba I pausing nungsijaraba iraicha mayamda paudamjaba ngamjanaba khwai punamakdagi ikok nona support nijari channel asibu naungna thengnabiba iraicha singna Creative Eye Presentations bu nungsibiduna like follow amadi subscribe amamamdang tawbiduna praja miyamda matam chana paudamjaba ngamnaba thauna pibiyu haina Creative Eye Presentations channel asigi maikaidagi iraicha singi mafamdagi nijari